ꯂꯧꯒꯗꯧꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯑꯣꯏꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 9,900ꯒꯤ ꯑꯣꯏꯒꯗꯕ ꯄ꯭ꯔꯣꯖꯦꯛꯇꯁꯤꯡꯒꯤ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯂꯝꯒꯗꯧꯔꯤ꯫ ꯅꯔꯦꯟꯗ꯭र ꯃꯣꯗꯤꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯨꯡꯂꯒꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯂꯝꯕꯤꯗ ꯈꯥꯕ ꯁꯝꯕꯜ ꯊꯨꯗꯦꯛꯈ꯭ꯔꯦ꯫ ꯊꯦꯠꯈꯤꯕ ꯕꯦꯅꯔꯁꯤꯡ ꯁꯦꯒꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁꯀ ꯃꯤꯌꯥꯝꯒ ꯀꯟꯅ ꯃꯨꯛꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯨꯔꯦ꯫ अमदी मद्रास हाई कोर्ट की जज जस्टिस एम सुंदरबू मणिपुर हाई कोर्ट की जज चीफ जस्टिस ओइना सुप्रीम कोर्ट की कॉलेजियम ने रिकमेंड तौरखे। खुरुमजरी ISCOM मणिपुरी पाव मियेंग ताबिरिबा ख्वाई पुमनमकपु तरामना ओक्सरी हौजिक पाव संदोकना पिजरी। इंग कुमजा लिसिंग अनि कुलुमदोइगी मे 3 कांगलुपकी इरांग थोखिबदगी मणिपुरदा अमुक्ता लाखिद्रिबा लैबाग असिगी प्राइम मिनिस्टर नरेंद्र मोदी हयेंग मणिपुरदा थुंगलरगनी। महांगना पुंग खरगी खोंगसेट असिगी मनुंगदा चौराकना लुपा करोड़ 9,900 सेनफम ओइगदबा चौखत थौरांग कयागी प्रोजेक्ट सिंगी उरे उयुंग तमलंगनी हाइरी। हयेंग महांगना चुरचांपुरदा थुंगलबगा मफम अदुदा लैबा पीस ग्राउंडदा पांगथोकबा थौरमदा लुपा करोड़ 8,900 सेनफम ओइगदबा चौखत थौरांग कयागी उरेप उयुंग तमगनी। तुंगदा इम्फालगी कंगलादा थुंगलरबा मतुंगदना लुपा करोड़ 1,900 गी ओइगदबा चौखत थौरांगी प्रोजेक्ट सिंगी उरेप उयुंग तमगनी। अपुनबा सेनफम ओइना लुपा करोड़ 9,900 असिगी मनुंगदा लुपा करोड़ 3,493 अर्बन एरिया ड्रेनेज सिस्टम अमसुंग सेमजिन साजिनबगीदमक्तनी सैंक्शन तौबा प्रोजेक्ट सिंगिनी। अपुनबा सेंफमगी मनुंगदा लुपा करोड़ 450 स्टेट असिगी तोंगान तोंगानबा मफमसिंगदा पाइखटकदबा मणिपुर इंफोटिक डेवलपमेंट प्रोजेक्ट सिंगिदमक्ता सैंक्शन तौरी। लुपा करोड़ 192 मणिपुरगी मफम 8 सागदबा वर्किंग वुमेन्स हॉस्टल सानबा सैंक्शन तौरी। लुपा करोड़ 105 चिंगी डिस्ट्रिक्ट सिंग यावना मनुंग हंजिनबा मफमसिंगदा सुपर स्पेशलिटी अमसुंग हेल्थ केयर की फैसिलिटी सिंग सेमगत सागनबगीदमक्तनी। लुपा करोड़ 453 की सेनफम अमना निसित अमसुंग NEC की मखादा पाइखटकदबा प्रोजेक्ट 10 अमसुंग लुपा करोड़ 2,462 नेशनल हाईवे प्रोजेक्ट 5 की थबककीदमक्तनी। प्राइम मिनिस्टर की खोंगसेट असिबु तरामना ओपो ओइना इम्फाल की मफम कयादा अचौ अचौबा होर्डिंग थेटपदा नतना कैसानपाता लैबा DIPR की ऑफिस लोइनना BJP की ऑफिस ओइरिबा थंबाल संगलेन की ममांगदा नरेंद्र मोदी की अचौबा सक्तम यावबा गेट सिंग सादुना खिल्ली। प्राइम मिनिस्टर नरेंद्र मोदी की मणिपुर खोंगसेट की मांगोइनना महाकी चुरचांपुरदा अहानबा ओइना थुंगलगदौरिबा खोंगसेट असिगा मरी लैनना ngarang numidang lambida khaba sambal thudekre thyatkhiba banner sing segaikhibaga loinana police ka miyamga kanna muknabagi thodok thokre Narendra Modi ki khongsat asiga mari lainana Churachandpurda ngasi amadi hayengi numit nini asi Jomi Students Federation na School College pumnamak suti lauthokluba matungda ngarang numidang miyamna akanba irang haurakibani Churachandpur police tagi kilometer 5 rom chatlaga laiba Pijan Munda Prime Minister lakpagi lambida khariba wagi sambal sing naha kayana haunarudana thoklaklaga thudeklaga mai thabaga loinana sambal aduda tingliba banner amadi fashion sing segairaga mai thaki police amadi miyam adugi marakta mungnarakpadagi asokapan sing yauki haina thajanari
M. Sundarbu Manipur High Court ki Chief Justice oina Supreme Court ki Collegium na recommend tawrakhre. Justice Sundar hauzik Madras High Court ki khwaidagi liraba anishuba judge ni. Mahangna Manipur High Court ki Chief Justice oiraklabadi Madras High Court ki judge kayana Manipur High Court ta thabak purakhibagi sanglaba chanabi adu ngangna amka hanna makha chathaba ngamlagani. Mahaki mamangda Madras High Court tagi Manipur High Court ta thabak tawramlaba singi manungda Justices Ramalingam Sudhakar MB Muralidharan amadi D Krishna Kumar ahumsu mafam asida Chief Justice oina thabak puramlaba ngaktani. Justice Sundar Inkumjali Singamaga Chamapal Homputaru ki July 18 da Chennai da pokhi. Mahangna Madras Law College tagi law da graduate loislaki. Advocate ama oina Inkumjali Singamaga Chamapan Marifu Mapandagi Madras High Court ta practice tawwa horakhi. Mahakpu Madras High Court ki lengdraba judge ama oina Inkumjali Singaniga Tarataru ki October 5 da hapkhi. Saliba tha sigi marida Ministry of Home Affairs kuki National Organization KNO amadi United People's Front UPF ka wari sanaraba matungda yanaba purakhiba wafamsing adubu amuka hana khanthamina kinaba kuki Human Rights Council KHRC na appeal tawrakli. Council asina thadorakhiba cherol amada nakal anigi marakta yanakhiba wafamsing aduda Manipur gi apunbagi saktam sagatnaba National Highway sing hangdokpa su group singi designated camp sing mafam hongdokpada yanakhrabasu maru oina kuki singi matam sangnadagi tanduna lagliba political solution ama purakpa haiba wafam adudi yaudre. Nakal anina yanakhriba wafam sing adu paksanna kuki miyamgi apam pamdagi wafam sing tanaramdana pangthokibana kuki miyamna Indian government na laukhalakliba ing tapa phibam ama hanjilaknaba honariba thabak asida thajaba thamnadre. Kuki amadi maitai singi marakta thokliba irang asibu loisanhange hairabadi separate administration natraga union territory ama piduna administration ama khaki makhada leifam thokpani. Masimak oikidabana kuki singna hairiba center gi yanakriba wafam sing adu lucingliba UPF amadi KNO amuka hana khanthapam thoi haina cherola sida makha tarakli. Thawal district ki Lilong Usoipokpi Thararok machinda laiba masagi yumdagi security force na ngarang yum adugi mioi anidagi heroin gram 35 ga mobile phone amaga phagatpa ngamkhre. Heroin sing aduga phagalaba mioi ani adudi MD Amir Khan alias Abir Khan chahi 98 amadi Samim Banu chahi 38 ni hairi. Miyam dagi sel khomgatpa amadi loan singangani haiduna mioi nakal animaktigi sel lobada chenaba loan thingkraba lalholu KYKL gi active member ama ngarang security force na masagi mayumdagi kuchukulai singa konana phagatpa ngamle hairi. Phagalaba mioi adudi Moirang Them Ranjit leifamna lamsang makha laikai dagini. Mahaki mafamdagi magazine ga loinana 9mm pistol ama pompi action nongmai ama 12 bore gi cartridge Taranipan Insas LMG ki ahangba magazine ani mobile handset amaga Aadhaar card amaga su phangle hairi. Hauzik loisalakpada maroiba pau amuhana pizari. Manipur ki khongsatta hayeng thunglagadauriba laibak asigi Prime Minister Narendra Modi na London asigi chawkhat thaurangi oina lupa crore 9,400 gi oigadaba project singi urep uyung tamlonggadori. Narendra Modi na Churachampur da ahan boina thunglagadauriba khongsat asiga mari leinana ngarang numdang lamida khaba sabal thudekre. Khetkiba banner sing segai kibaga loinana police ka miyamga kanna mungnabagi thodok thokure.
amadi Madras High Court ki Justice M Sundarbu Manipur High Court ki Chief Justice oina Supreme Court ki Collegium na recommend tawrakhre. ISCOM na sandok saba pungja si pawgi paw matang swai de loisinjare makha taba pawgi damak ISCOM bu miyeng taduna dumak laibiyo.